넷 가세. 이보가 낭 할라보 멀그 샌놈도 튼톡죠 하이행에 어디 선택 따그니에 아씨 이마 이거 뭐라 와라 간지다. 와비야 로이네 까나나 튼도이 노네 호 이마 좀 틸러라. 마시 앙자이나 쳇빼야다 또미네 틸루소 때문에 담아만네 아씨 수아리미 이마. 강이 싹다비야라고 아 이마 이자게. 싹야라 둠라요 아 야니 이마 아이듬 짤라게. 그대로 이따 능 hꯧ지 뭐 거기들 락대 야드리. 아이 필요 없고 그대로 아스 피로 농도는 거더러게. 아이지 호응들이. 하 아루 와리 힘사대 야드리 봐. 그리에로 오는 하지 아스 라오네 아이 nga이레네. 허허 라게 그이 타박을 오블레야게 우드라. 예 그이 너도나 까이데 이세노 아스 미나요. 까이데 이세노 봐 ꯑꯗꯨ ꯂꯩꯔꯦ ꯃꯣꯏꯗ ꯐꯣꯟ ꯇꯧ 예 그나도나 하지 ꯉꯁꯤ ꯎꯅꯔꯕꯗꯣ ꯅꯪ ꯁꯥꯏꯗꯣ ꯅꯪꯒꯤꯗꯤ ꯆꯣꯛꯈ꯭ꯔꯦꯗꯅ ꯑꯩꯒꯤꯗꯤ ꯑꯩ ꯇꯧꯕꯤꯌꯣ ꯅꯩꯒꯦꯌꯣ ꯍꯧꯖꯤꯛ ꯑꯝꯇ ꯌꯥꯒꯗ꯭ꯔꯥ ꯑꯝꯇ ꯍꯪꯉꯨ 그이노에 눈빛 따라간시다고 그만이 떠도이노 봐 ꯑꯗꯨ ꯑꯣꯏꯔꯒꯅ ꯍꯌꯦꯡ ꯑꯝꯇ ꯍꯥꯏꯖꯟꯈ꯭ꯔꯣ ꯑꯝꯇ ꯍꯥꯏꯈꯣꯕ 아스 그만이 하이도이노 캉데다 아이디 달라버니니 ꯑꯁ ꯇꯜꯂꯨꯅꯨꯁꯦ ꯁꯤ ꯀꯥꯎꯔꯕ ꯍꯥꯏꯖꯟꯈ꯭ꯔꯣ ꯅꯪꯒꯤ ꯊꯕꯛꯁꯤꯗꯤꯕ ꯍꯦꯔꯥ ꯃꯤꯅ ꯂꯥꯛꯆꯕ ꯌꯥꯕ ꯅꯠꯇꯦꯗ ꯍꯜꯂꯣ ꯀꯩꯗꯧꯔꯤꯒꯦ ꯑꯩꯈꯣꯏꯗꯤ ꯍꯧꯖꯤꯛꯇ ꯌꯧꯕꯗ ꯉꯥꯏꯔꯤ ꯑꯗꯣ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯉꯁꯥꯏ ꯑꯃ ꯌꯥꯎꯔꯛꯄꯗꯣ ꯑꯗꯣ ꯑꯩꯈꯣꯏ ꯏꯇꯥꯎꯁꯤꯅ ꯂꯩꯕ ꯌꯥꯗ꯭ꯔꯦ ꯑꯗꯣ ꯑꯝꯇ ꯍꯌꯦꯡꯗꯣ ꯌꯥꯅꯕ ꯑꯝꯇ ꯁꯤꯟꯕꯤꯌꯣꯅꯦ ꯅꯪꯅ ꯅꯠꯇꯦ ꯁꯤꯟꯗ ꯌꯥꯗꯕꯅꯤꯀꯣ ꯑꯁ ꯑꯗꯨꯗꯥ ꯊꯤꯔꯨꯔꯅꯨ ꯑꯝꯇ ꯁꯤꯜꯂꯛꯑꯣꯕ ꯅꯪꯅ ꯑꯗꯨ ꯍꯦꯛ ꯌꯥꯗꯕꯗ ꯑꯩꯈꯣꯏ ꯏꯇꯥꯎꯗꯨꯅ ꯋꯥꯔꯧꯗꯣꯏꯅꯦ 이바니 아두 꾸이나 와리 사나가고 난 아두바우 신망가 모르이더라 아두 네바 아두 마이나 해라고 봐 하영도 마팜도 디가 많이 떠봐 ꯑꯩꯈꯣꯏ 할게요 파레네 아코 해라기 엠팜도 아도 하영도 뿡감도 탱나르지고 소이나 답이 ꯁꯣꯏꯗꯅ ꯄꯥꯏꯌꯨ ꯁꯣꯏꯕ ꯌꯥꯗꯦ ꯍꯥꯏꯌꯨ 파레 소이나 답이 ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯗꯤ ꯊꯝꯃꯒꯦꯀꯣ 이따 야래 ꯍꯌꯦꯡ ꯇꯧꯒꯦꯌꯨ ꯍꯌꯦꯡꯗꯤ ꯃꯣꯏꯅ ꯉꯝ ꯌꯥꯄꯣꯠꯇꯦꯀꯣ ꯑꯗꯨꯗꯤ 이따 ꯑꯩꯁꯨ ꯆꯠꯂꯒꯦ ꯊꯦꯡ ꯗ꯭ꯔꯦꯁ ꯀꯝꯇ ꯍꯣꯡꯗ꯭ꯔꯤꯕꯣ ꯗ꯭ꯔꯦꯁ ꯀꯝꯇ ꯍꯣꯡꯗ꯭ꯔꯤ ꯌꯨꯝ ꯍꯦꯛ ꯌꯧꯕꯒꯅꯤ ꯂꯥꯛꯏꯁꯤ ꯅꯪꯅ ꯂꯥꯛꯑꯣ ꯂꯥꯛꯏꯁꯤꯕꯣ ꯐꯥꯒꯤ ꯇꯧꯅꯤꯗ ꯑꯗꯨꯗꯤ ꯆꯠꯂꯒꯦꯀꯣ ꯍꯌꯦꯡ ꯁꯣꯏꯗꯕꯤ ꯍꯣꯔꯦꯟꯁꯨ ꯑꯃꯨꯛ ꯍꯥꯏꯖꯜꯂꯨꯀꯣ ꯍꯣꯏ 하이씨 싹야라 둠라요 아 이마 틸러러게 딜러니?
ꯉꯔꯥꯡꯒꯤ ꯕꯥꯏꯛꯇꯨꯗꯤ ꯊꯥꯎ ꯇꯠꯂ ꯏꯟꯖꯤꯜꯂꯝꯃꯅꯤꯅꯦ ꯑꯁ ꯌꯥꯔꯔꯣꯏꯅꯦ ꯀꯅꯥꯗꯒꯤ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯃꯇꯝꯗꯤ ꯌꯧꯁꯤꯜꯂꯛꯇ꯭ꯔꯃꯅꯤ ꯑꯁ ꯇꯟꯖꯥꯁꯤꯗ ꯑꯁꯤꯡ ꯂꯥꯛꯑꯦꯅ ꯇꯧꯔꯤꯁꯦ ꯆꯪꯉꯛꯄꯅꯤ ꯕꯨꯡ ꯅꯪ ꯑꯝꯇ ꯉꯥꯏꯈꯣ. ꯀꯩ ꯍꯥꯏꯒꯦ ꯃꯥꯝꯇꯣꯟ ꯃꯥꯝꯇꯣꯟ ꯒꯥꯔꯤꯁꯦ ꯃꯈꯣꯜ ꯑꯃ ꯊꯣꯛꯑꯦ. ꯅꯪ ꯑꯝꯇ ꯌꯦꯡꯉꯝꯃꯣ. ꯑꯁ ꯃꯥꯝꯇꯣꯟ ꯑꯩ ꯐꯔꯛ ꯇꯥꯅꯤꯗ ꯐꯔꯛ ꯇꯥꯕ ꯌꯥꯔꯣꯏꯌꯦ. ꯑꯩꯗꯤ ꯍꯧꯖꯤꯛ ꯊꯧꯔꯝ ꯑꯃ ꯆꯠꯇꯣꯔꯦ. ꯁꯦꯝꯗ ꯌꯥꯔꯣꯏꯀꯣ. ꯁꯣꯁꯦ ꯄꯥꯏꯍꯧꯔꯣ. ꯀꯩꯅꯣ ꯈꯪꯗꯦ ꯁꯦꯝꯗ ꯌꯥꯔꯣꯏꯀꯣ. ꯑꯁ ꯀꯗꯥꯏꯗꯩ ꯑꯃꯨꯛ ꯃꯥꯝꯇꯣꯟ ꯒꯥꯏꯅ ꯆꯍꯤ ꯄꯥꯊꯣꯛꯅꯗꯤ ꯃꯄꯥꯕꯨ ꯏꯍꯜꯂꯝꯃꯤ ꯃꯁꯤ ꯇꯣꯅꯥꯇꯤꯠꯅꯤ ꯀꯧꯖꯦ ꯏꯇꯥꯎ ꯀꯩꯝ ꯈꯜꯂꯨꯔꯣ ꯉꯁꯤꯗꯤ ꯅꯩꯔꯁꯤ ꯉꯁꯤꯗꯤ ꯀꯩꯅꯣ ꯍꯥꯏꯁꯦ ꯀꯩꯝ ꯈꯜꯂꯨꯔꯅꯣꯕ ꯒꯥꯔꯤ ꯃꯆꯥꯒ ꯅꯠꯇꯦꯅꯦ ꯒꯥꯔꯤ ꯃꯈꯣꯡ ꯃꯔꯤ ꯄꯥꯝꯕꯅꯤꯅꯦ ꯀꯅꯥꯏ ꯒꯥꯔꯤ ꯑꯆꯧꯕꯅꯣ ꯍꯥꯏꯁꯦ ꯑꯁ ꯑꯗꯨꯒꯤꯗꯤ ꯀꯩꯝ ꯈꯜꯂꯨꯔꯅꯣ ꯀꯩꯗꯧꯔꯒꯦ ꯑꯩ ꯐꯅꯕ ꯇꯧꯔꯒꯦ ꯑꯗꯨꯗꯤ ꯈꯔ ꯉꯟꯅ ꯆꯠꯁꯦ ꯍꯥꯏꯔꯣ ꯑꯗꯣ ꯉꯟꯅ ꯆꯠꯄꯗꯤ ꯌꯥꯗꯦꯀꯣ ꯃꯆꯪ ꯂꯩꯕ ꯄꯣꯠ ꯍꯥꯏꯕꯁꯦ ꯈꯔ ꯊꯦꯡꯅ ꯌꯧꯒꯗꯧꯅꯤ ꯃꯤꯅ ꯉꯥꯏꯅꯍꯟꯒꯗꯧꯅꯤ ꯑꯗꯨꯒ ꯑꯃꯅ ꯑꯩꯈꯣꯏꯅ ꯉꯟꯅ ꯆꯠꯂꯗꯤ ꯑꯩꯈꯣꯏ ꯒꯥꯔꯤ ꯑꯆꯧꯕ ꯄꯣꯔꯛꯑꯦꯁꯦ ꯀꯅꯥ ꯈꯪꯗꯣꯏꯅꯣ ꯃꯥꯅꯤꯅꯦ ꯆꯨꯝꯃꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯥꯏꯅꯈꯤꯕ ꯃꯇꯝꯗꯣ ꯈꯔ ꯊꯦꯡꯅ ꯆꯠꯀꯗꯧꯅꯤ ꯏꯇꯥꯎ ꯆꯠꯂꯁꯦ ꯍꯥꯏꯔꯣ ꯅꯪ ꯈꯔ ꯊꯦꯡꯁꯦ ꯍꯥꯏꯗꯥꯏꯅꯦ ꯅꯪ ꯂꯣꯏꯔꯕꯣ ꯑꯩꯗꯤ ꯂꯣꯏꯁꯤꯟꯗ꯭ꯔꯤꯗ ꯅꯪꯅ ꯈꯔ ꯊꯦꯡꯁꯦ ꯍꯥꯏꯕꯗꯨꯗ ꯄꯨꯡ ꯇꯥꯔꯦꯅꯦ ꯁꯤ ꯌꯧꯔꯗꯤ ꯃꯣꯏꯅ ꯉꯥꯏꯔꯅꯤꯀꯣ ꯉꯥꯏꯔꯝꯕꯁꯨ ꯌꯥꯏ ꯅꯩꯁꯜꯂꯨꯔꯁꯤ ꯉꯁꯤꯗꯤ ꯂꯣꯏꯁꯤꯜꯂꯒꯦꯀꯣ ꯑꯗꯨꯗꯤ ꯑꯁ ꯌꯥꯗ꯭ꯔꯦ ꯂꯥꯁ ꯑꯣꯏꯅ ꯍꯟꯗꯛꯇꯤ ꯄꯛꯇꯧ ꯃꯥꯜꯂꯦ ꯏꯇꯥꯎ ꯏꯇꯥꯎ ꯀꯅꯥꯅꯣ ꯐꯔꯛ ꯄꯨꯔꯛꯏꯁꯤꯅ ꯆꯠꯁꯤ ꯂꯥꯛꯑꯣ ꯊꯦꯡꯉꯦ ꯀꯩꯗꯧꯔꯒꯦ ꯉꯥꯏꯈꯣꯗ ꯌꯥꯝ ꯂꯨꯕ ꯊꯕꯛꯅꯦ ꯑꯩꯅ ꯇꯧꯔꯤꯁꯦ ꯐꯤꯂꯝꯗ ꯇꯧꯕꯗ ꯄꯛꯄꯛ ꯇꯞꯄꯒ ꯑꯩꯅ ꯇꯧꯕ ꯄꯛꯇ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣꯕ ꯁꯤ ꯒꯥꯔꯤꯁꯤꯔꯣ ꯍꯥꯏꯁꯦ ꯏꯁ ꯅꯣꯏ ꯃꯥꯝꯇꯣꯟꯒꯤꯁꯦ ꯑꯁ ꯇꯧꯔꯤꯁꯦ ꯁꯤꯗꯤ ꯇꯜꯂꯦꯍꯦ ꯑꯣꯖꯥ ꯌꯥꯝ ꯉꯥꯡꯗꯥꯏ ꯋꯥꯖꯥꯎ ꯉꯥꯡꯕ ꯉꯥꯡꯗꯕ ꯑꯃ ꯐꯪꯉꯤꯁꯦ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ ꯄꯨꯡꯗꯨ ꯑꯗꯨꯝ ꯀꯌꯥ ꯇꯥꯔꯦ ꯌꯦꯡꯉꯣ ꯄꯨꯡꯒꯤꯗꯤ ꯊꯦꯡꯉꯕꯅꯤ ꯃꯤꯅꯤꯠ 10 ꯍꯦꯜꯂꯕꯅꯤ ꯆꯠꯁꯤ ꯂꯥꯛꯑꯣ
ꯍꯧꯒꯠꯂꯣ ꯀꯩꯅꯣ ꯂꯥꯛꯑꯕꯣ ꯂꯥꯛꯄ ꯅꯠꯇꯦ ꯅꯨꯄꯤ ꯎꯅ ꯂꯥꯛꯑꯒ ꯅꯈꯣꯏꯗꯤ ꯀꯩꯅꯣ ꯑꯩꯗꯤ ꯃꯣꯏ ꯉꯥꯏꯕꯗ ꯋꯥꯃꯟꯗꯅ ꯇꯨꯝꯊꯔꯨꯔ ꯃꯥꯅꯤꯅꯦ 아들 라이시부 뭐이나 들어 ꯍꯥ 그이노 뭐이나 막콩 라이시나 ꯑꯩꯈꯣꯏꯗꯒꯤ ꯅꯤꯌꯣꯝ ꯆꯣꯖꯥꯔꯣ ꯆꯠꯂꯣ ꯅꯪ ꯀꯨꯝꯗꯔ ꯆꯠꯂꯣ ꯃꯣꯏꯗꯤ ꯁꯤ ꯂꯩꯔꯦ ꯃꯣꯏꯁꯤ ꯉꯁꯤꯗꯤ ꯀꯥꯔꯗ ꯂꯥꯛꯏꯅꯦ ꯌꯦꯁ ꯅꯪꯁꯤꯗꯤ ꯈꯔ ꯅꯁꯤꯜꯂꯛꯏꯀꯣ ꯏꯁ ꯀꯥꯏꯗꯩꯅꯣ ꯇꯥꯅꯤꯡꯗꯦꯍꯦ ꯍꯔꯥꯎꯔꯨꯔꯒ ꯋꯥꯔꯛꯁꯣꯞ ꯌꯥꯎꯕ ꯃꯤ ꯑꯣꯏꯔꯝꯗꯅꯅꯦ ꯇꯥꯅꯤꯡꯗꯦ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ ꯃꯤ ꯂꯣꯏ ꯇꯥꯔꯤ ꯑꯦ ꯐꯥꯒꯤ ꯇꯧꯕꯅꯤꯍꯦ 이스 아마지주 나시니 나이를 아이지디 타닝데 ꯉꯁꯥꯏꯒꯤ ꯄꯣꯁꯇ ꯇꯧꯍꯧꯔꯒꯦ 이따 야래 이따 밤새 ꯂꯥꯎ ꯍꯣꯏ. ꯐꯝꯃꯣ 밤모 kay hinjang ꯆꯥꯅꯔꯛꯑꯒꯦ ꯆꯥꯛ ꯆꯥꯕꯤꯔꯛꯑꯕꯣ ꯆꯥꯔꯦ ꯑꯗꯣ ꯉꯁꯤꯗꯤ ꯈꯔ ꯑꯗꯨꯝ ꯆꯥꯔꯁꯦꯅ ꯔꯦꯗꯤꯗ ꯂꯥꯛꯑꯕꯅꯦ ꯑꯩꯈꯣꯏ ꯑꯗꯨꯅꯦ ꯉꯁꯤꯗꯤ ꯈꯔ ꯆꯥꯔꯁꯦꯗꯅ ꯑꯩꯈꯣꯏ ꯔꯦꯗꯤꯗ ꯂꯥꯛꯑꯕꯅꯦ ꯑꯗꯣ ꯅꯍꯥꯟꯒꯤ ꯆꯥꯐꯝ ꯐꯥꯁ ꯐꯨꯗꯇꯗꯤ ꯍꯥꯎꯇꯦꯍꯦ ꯅꯣꯏ ꯄꯨꯛꯀ ꯅꯨꯡꯉꯥꯏꯔꯝꯃꯣꯏ ꯈꯪꯉꯦꯕ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯉꯁꯤꯗꯤ ꯈꯔ ꯁ꯭ꯇꯦꯟꯗꯔ ꯂꯩꯕ ꯈꯔ ꯇꯥꯡꯕ ꯖꯒꯥꯗ ꯆꯥꯁꯦꯕ ꯃꯐꯝꯗꯨꯗꯤ ꯀꯔꯝꯕ ꯍꯥꯏꯁꯦ ꯍꯥꯏꯅꯣ ꯑꯗꯨꯗꯤ ꯑꯩꯗꯤ ꯑꯝꯇ ꯈꯪꯗꯦ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯅꯣꯏꯒꯤ ꯑꯗꯨꯝ ꯑꯄꯥꯝꯕ ꯑꯃ ꯍꯥꯏꯔꯣ ꯅꯣꯏꯒꯤ ꯑꯄꯥꯝꯕꯗꯨꯅ ꯐꯔꯅꯤꯕ ꯌꯥꯔꯤꯗ ꯉꯁꯤꯗꯤ ꯆꯥꯔꯣꯏꯁꯦ ꯑꯩꯈꯣꯏꯁꯨ ꯈꯔ ꯉꯟꯍꯟꯅꯤꯡꯉꯦ ꯉꯁꯤꯗꯤ ꯅꯣꯏꯅ ꯍꯥꯏꯕꯗꯨꯒꯤ ꯅꯨꯡꯉꯥꯏꯇꯕ ꯂꯥꯛꯄꯩ ꯋꯥꯅꯤ ꯀꯣꯟꯅ ꯆꯥꯔꯁꯤ ꯍꯦꯔꯗ ꯆꯥꯗꯕ ꯌꯥꯔꯣꯏꯗ ꯉꯁꯤꯗꯤ ꯆꯥꯔꯁꯦꯅ ꯑꯩꯈꯣꯏ ꯃꯥꯗꯤ ꯏꯃꯥꯅ ꯁꯦꯝ ꯁꯥꯔ ꯂꯥꯛꯍꯜꯂꯀꯥꯟꯁꯤꯗ ꯐꯔꯦꯅꯦ ꯑꯗꯨ ꯑꯣꯏꯔꯒꯅ ꯃꯐꯝ ꯈꯟꯅꯔꯁꯤ ꯀꯥꯏ ꯆꯠꯁꯤꯒꯦ ꯑꯗꯨꯃꯥꯏꯅ ꯇꯧꯁꯤꯒꯦ ꯑꯦ ꯍꯌꯥ ꯑꯌꯥ ꯁꯣꯝꯁꯦ ꯌꯥꯝ ꯐꯖꯔꯝꯃꯦ ꯑꯝꯇ ꯂꯥꯛꯑꯣ, ꯏꯇꯥꯎ. ꯐꯖꯩꯅꯦ ꯏꯇꯥꯎ ꯉꯁꯤꯗꯤ ꯅꯝꯗꯅ ꯆꯥꯗ ꯌꯥꯗꯕꯅꯤꯀꯣ ꯉꯔꯥꯡ 이번이 ꯆꯥꯍꯧꯗꯕ ꯅꯠꯇ꯭ꯔꯥ ꯉꯔꯥꯡꯗꯤ ꯍꯨꯃꯥꯡ ꯀꯥꯡꯉꯤꯗꯅ ꯉꯁꯤꯗꯤ ꯅꯩꯁꯦꯕ ꯌꯥꯏ ꯑꯗꯨꯗ ꯇꯧꯒꯦꯅ ꯏꯃꯥꯗ ꯑꯣꯏꯗꯕ ꯉꯥꯡꯃꯤꯅꯦ ꯃꯔꯨꯞꯀꯤ ꯁꯦꯜ ꯄꯤꯅꯕꯅꯦ ꯀꯩꯝ ꯈꯜꯂꯨꯔꯅꯨ ꯑꯗꯨꯕꯨ ꯍꯣꯔꯦꯟ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣꯕ ꯏꯃꯥꯏꯗ ꯑꯗꯨꯗꯤ ꯀꯩꯝ ꯈꯜꯂꯨꯅꯨ ꯑꯩ ꯇꯧꯒꯦ ꯅꯪ ꯇꯦꯟꯁꯟꯗ ꯑꯗꯨꯝ ꯂꯩꯔꯗꯤ ꯌꯥꯔꯣꯏꯀꯣ
ꯆꯠꯁꯤ ꯀꯩꯗꯧꯔꯒꯦ ꯉꯥꯏꯈꯣ ꯃꯤꯅ ꯑꯆꯥꯄꯣꯠ ꯆꯥꯁꯦ ꯍꯥꯏꯈ꯭ꯔꯒ ꯑꯁ ꯋꯥꯎꯅꯨꯍꯦ ꯑꯁꯤꯗꯤ ꯐꯖꯕꯤꯔꯥꯅꯤ ꯀꯩ ꯅꯪ ꯍꯥꯏꯗꯨꯕꯨ ꯆꯠꯁꯤ ꯂꯥꯛꯑꯣꯍꯦ ꯅꯪꯒꯤꯁꯤꯗꯤ ꯀꯥꯔꯗꯤ 그러지 않다 집어 그것도 안 보지 않아 수고스럽 또 그러니 까위 그이도 이놈 맘도 나 집어 ꯃꯐꯝ ꯍꯥꯏꯕꯗꯣ ꯂꯩꯔꯅꯤꯌꯦ ꯑꯩꯈꯣꯏ ꯑꯉꯥꯡꯁꯤꯡꯒꯤꯗ ꯑꯃ ꯂꯩꯔꯦ ꯍꯥ ꯀꯩꯅꯣ ꯁꯤꯕꯣ ꯀꯣꯛꯀꯤ ꯒꯨꯂꯤꯒ ꯆꯥꯕ꯭ꯔꯣ ꯀꯩꯅꯣ ꯃꯁꯤ ꯆꯥꯔꯛꯇ꯭ꯔꯕꯕ ꯍꯥ ꯑꯁ 나디 나다보니 ꯈꯪꯗ꯭ꯔꯦꯗ ꯉꯁꯤꯗꯤ ꯀꯩꯅꯣ ꯇꯧꯁꯤꯕꯣ 몸돈이 와자 우리가 ꯆꯠꯂꯔꯣꯏꯁꯤ ꯂꯥꯛꯑꯣ ꯑꯁ ꯂꯥꯛꯑꯣꯍꯦ ꯂꯥꯛꯑꯣ ꯌꯥꯔꯦ ꯉꯥꯏꯈꯣ ꯃꯤ ꯑꯝꯇ ꯂꯥꯛꯑꯣ ꯍꯥꯏꯕꯅꯦ ꯉꯥꯏꯈꯣ ꯍꯥꯏꯔꯒ ꯑꯗꯨꯗꯤ ꯂꯩꯍꯧꯔꯦ ꯀꯩꯅꯣ ꯇꯧꯋꯦꯕ ꯂꯥꯛꯑꯣꯕ 이따 그만이 도시게 까지마 깔 어 아이씨 뭐시 그러봐 또 자크리 아씨 아이 브라따랑 짤로래 거의 마음 더 늦까 이러니 군두지 뭐 아이 이따 숨이 떨어지 워크숍 미든 하이 목상니나 하이에는 하이라지 아도가 이바니 하이가 다 불리스다 답을 가이는 방법에도 티라지 ꯑꯗꯨꯅ ꯐꯔꯅꯤꯗ 뭐시 그래봐 ꯆꯠꯈ꯭ꯔꯦ 모이는 거리노 그람도이뚜보 ꯑꯁ ꯈꯟꯅꯤꯡꯕ ꯈꯟꯖꯔꯁꯅꯨ ꯂꯥꯛꯑꯣ ꯃꯥꯡꯉꯤꯁꯦ ꯊꯤꯅꯕ ꯍꯥꯟꯅ ꯇꯧꯔꯁꯤ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯂꯥꯛꯑꯣ 사하게 그늘라가 뿜싸이 핵사이 그만이 떠오세요 아두이 게임 칼로노 에이톡 떠올게 낭상으로서 야가드라네 야네 ꯑꯁꯦꯡꯕ ꯌꯥꯔꯗ꯭ꯔꯥꯅꯦ 야납 떡다였나 ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯆꯪꯈ꯭ꯔꯒꯦ ꯀꯩꯅꯣ ꯇꯧꯔꯤꯁꯤꯗꯤ